ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯤꯟꯕꯤꯅ ꯅꯪꯗꯤ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ ꯐꯔꯦ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯃꯇ ꯍꯥꯏꯔꯔꯣꯏ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯍꯧꯔꯦ ꯃꯨꯀꯥꯕꯂꯥ ꯂꯩꯇꯕꯗꯣ ꯑꯔꯨꯟꯒꯤ ꯃꯁꯥꯗ ꯏꯍꯥꯡ ꯍꯥꯡꯕꯗꯧꯅ ꯈꯜꯂꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗꯒ ꯊꯣꯏꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯃꯨꯀꯥꯕꯂꯥꯒꯤ ꯈꯣꯡꯒꯨꯜ ꯀꯟꯅ ꯊꯤꯒꯠꯂꯤ ꯅꯣꯡꯃ ꯑꯔꯨꯟꯗꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯝꯃꯤ SPꯅ ꯁꯔ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯅꯣꯏꯒꯤꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯗ ꯐꯥꯖꯤꯜꯂꯛꯈꯤꯕ ꯈꯥꯕꯗꯣ ꯑꯝꯇ ꯎꯅꯒꯦ ꯂꯥꯛꯄꯅꯤ ꯀꯔꯝꯕ ꯈꯥꯕꯅꯣ ꯁꯔ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯅ ꯐꯥꯔꯛꯈꯤꯕ ꯈꯥꯕ ꯁꯣꯔꯤ ꯁꯔ ꯃꯥꯗꯤ ꯀꯨꯏꯔꯦ ꯍꯞꯇꯥꯃꯨꯛ ꯂꯩꯔꯒ ꯑꯗꯨꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯔ ꯑꯃꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯔꯨꯟꯅ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯨꯠꯇꯣ ꯀꯤꯟꯐꯠ ꯇꯥꯁꯤꯜꯂꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯣ ꯃꯥ ꯑꯣꯏꯔꯦꯀꯣ SPꯅ ꯁꯔ ꯀꯩꯗꯧꯕꯤꯔꯦ ꯃꯥꯒꯤ ꯐꯥꯏꯜꯗꯣ ꯑꯝꯇ ꯌꯦꯡꯕ ꯌꯥꯒꯗ꯭ꯔꯣ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯁꯤ ꯍꯥꯏꯔꯒ SPꯅ ꯐꯥꯏꯜꯗꯣ ꯄꯨꯊꯣꯛꯂꯒ ꯌꯦꯡꯍꯜꯂꯤ ꯑꯔꯨꯟꯁꯨ ꯌꯦꯡꯂꯝꯂꯒ ꯊꯧꯔꯛꯂꯤ ꯑꯗꯨꯒ ꯈꯥꯕꯒꯤꯗ ꯃꯈꯣꯏꯒꯤ ꯃꯤ ꯈꯔ ꯆꯪꯍꯜꯂꯤ ꯑꯔꯨꯟꯅ ꯆꯪꯗꯕꯤ ꯂꯩꯍꯧꯔꯤ ꯁꯣꯅꯨꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯒꯦꯠꯇ ꯂꯩꯔꯤꯕ ꯁꯟꯇ꯭ꯔꯤꯗꯨꯅ ꯀꯅꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯈꯥꯕꯕꯨ ꯃꯥꯗꯤ ꯀꯨꯏꯔꯦꯗ ꯗꯦꯜꯂꯤꯗ ꯂꯩꯈꯤꯕ ꯑꯣ ꯍꯧꯖꯤꯛꯅ ꯌꯨꯝꯁꯤꯗ ꯀꯅꯥ ꯀꯅꯥ ꯀꯣꯟꯅ ꯎꯅꯕꯤꯔꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯔ ꯍꯣꯏ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯕꯒꯤ ꯉꯥꯏ ꯂꯩꯔꯕ ꯑꯣ ꯐꯔꯦ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯄ꯭ꯔꯤꯟꯁꯤ ꯑꯃꯗꯤ ꯑꯉꯝꯕ ꯒꯦꯠꯇꯒꯤ ꯊꯣꯡꯃꯤꯟꯅꯔꯛꯂꯤ ꯄ꯭ꯔꯤꯟꯁꯤꯅ ꯕꯥ ꯑꯩ ꯇꯜꯂꯦꯕ ꯑꯩ ꯆꯠꯅꯤꯡꯗꯦꯕ ꯅꯪꯕꯨ ꯁꯤꯗ ꯂꯩꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯔꯛꯂꯒ ꯇꯨꯡꯅ ꯒꯥꯔꯤ ꯑꯃ ꯊꯧꯗꯣꯛꯇꯨꯅ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯑꯔꯨꯟ ꯃꯣꯃꯣ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩ ꯇꯟꯖꯥꯗꯨꯗ ꯁꯣꯅꯨꯅ ꯁꯔ ꯃꯥꯗꯤ ꯀꯨꯏꯔꯦ ꯗꯦꯜꯂꯤꯗ ꯂꯩꯈꯤꯕ ꯍꯥꯏ ꯌꯥꯔꯦ ꯀꯥꯈꯠꯂꯣ ꯆꯠꯅꯕ ꯇꯧꯔꯁꯦ ꯁꯣꯅꯨ ꯉꯛꯅ ꯑꯔꯨꯟꯗ ꯌꯦꯡꯂꯒ ꯀꯥꯈꯠꯂꯛꯂꯤ ꯁꯣꯝꯗ ꯑꯔꯨꯟꯗꯤ ꯃꯀꯥ ꯂꯥꯝꯂꯤ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯑꯃꯃꯨꯛ ꯂꯥꯛꯁꯤꯜꯂꯦ ꯍꯜꯂꯣ ꯂꯩꯁꯦꯝꯕꯤꯅ ꯁꯔ ꯍꯣꯏ ꯀꯥꯏꯗ ꯂꯩꯕꯤꯒꯦ ꯑꯔꯨꯟ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯁꯔ ꯄꯥꯈꯠꯄꯤꯒꯅꯨꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯤꯌꯦ ꯄꯣꯠ ꯆꯩꯁꯤꯡ ꯊꯨꯡꯉꯔꯦꯅ ꯍꯥꯏꯒꯦ ꯇꯧꯖꯕꯅꯤ ꯑꯣ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ ꯇꯥ ꯀꯨꯕꯦꯔ ꯃꯊꯟꯇ ꯈꯔ ꯋꯥꯔꯕ ꯐꯔꯦ ꯑꯩ ꯌꯧꯔꯛꯅꯕ ꯇꯧꯔꯒꯦ ꯃꯣꯏ ꯈꯔꯗꯣ ꯍꯥꯟꯅ ꯊꯥꯔꯛꯑꯒꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯔꯨꯟ ꯂꯥꯛꯂꯤ ꯇꯥꯟꯖꯥꯗꯨꯗ ꯄ꯭ꯔꯤꯟꯁꯤ ꯑꯃꯗꯤ ꯑꯉꯝꯕꯁꯨ ꯁꯣꯔꯨꯝꯗ ꯆꯪꯉꯛꯏ ꯄ꯭ꯔꯤꯟꯁꯤꯅ ꯇꯥꯃꯣ ꯍꯣ ꯇꯥꯃꯣ ꯑꯔꯨꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯎ ꯀꯩ ꯂꯩꯔꯦ ꯄ꯭ꯔꯤꯟꯁꯤ ꯀꯦꯁꯟꯅꯔꯞ ꯇꯧꯅ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯃꯤꯟꯅꯁꯦꯕ ꯑꯔꯨꯟ ꯅꯣꯛꯂꯒ ꯑꯩꯗꯤ ꯐꯣꯇꯣꯒ ꯄꯥꯛ ꯀꯥꯞꯇꯦꯗ ꯇꯥꯃꯣ ꯄ꯭ꯂꯤꯖ ꯄ꯭ꯔꯤꯟꯁꯤꯒꯤ ꯃꯇꯧꯗ ꯆꯤꯡꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯤꯟꯁꯤꯕꯨ ꯂꯧꯊꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯔꯨꯟꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ ꯍꯣꯏ ꯀꯥꯞꯄꯣꯁꯦ ꯑꯁꯨꯝꯅ ꯄ꯭ꯔꯤꯟꯁꯤꯅ ꯁꯦꯜꯐꯤ ꯑꯃ ꯀꯥꯞꯄꯤ ꯄ꯭ꯔꯤꯟꯁꯤꯒꯤ ꯀꯥ ꯍꯦꯟꯕ ꯐꯣꯇꯣ ꯈꯨꯀꯥꯞꯇꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯤꯠ ꯅꯥꯅꯔꯦ ꯂꯩꯁꯦꯝꯕꯤ ꯃꯇꯣꯝꯇ ꯈꯜꯂꯤ ꯑꯣ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯑꯔꯨꯟꯅ ꯌꯥꯔꯦꯀꯣ ꯇꯥꯃꯣ ꯊꯦꯡꯉꯦꯕ ꯊꯦꯡꯀ꯭ꯌꯨ ꯇꯥꯃꯣ ꯑꯔꯨꯟ ꯃꯃꯤꯠꯅ ꯂꯩꯁꯦꯝꯕꯤꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯩꯁꯦꯝꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯂꯣꯏꯈ꯭ꯔꯕꯣ ꯄꯣꯠ ꯆꯩꯁꯤꯡ ꯄꯨꯁꯟꯕ ꯂꯣꯏꯈ꯭ꯔꯦ ꯑꯩꯅ ꯃꯤ ꯈꯔ ꯅꯦꯛꯂꯒ ꯄꯨꯁꯟꯖꯔꯕ ꯁꯔ ꯚꯦꯔꯤ ꯒꯨꯗ ꯑꯗꯣ ꯁꯥꯟꯅꯕ ꯈꯔ ꯑꯣꯔꯗꯔ ꯇꯧꯒꯦ ꯀꯩ ꯆꯥꯅꯤꯡꯕ ꯌꯥꯅꯤꯗ ꯁꯔ ꯁꯣꯝꯗ ꯑꯔꯨꯟꯒ ꯂꯩꯁꯦꯝꯕꯤꯒ ꯋꯥꯔꯤ ꯁꯥꯕꯗꯣ ꯄ꯭ꯔꯤꯟꯁꯤꯗꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯦꯝꯕꯤꯅ ꯃꯗꯨ ꯎꯕꯗ ꯇꯧꯔꯒꯦ ꯃꯇꯥꯒꯨꯝ ꯁꯔ ꯂꯦꯡꯖꯨꯝꯁꯦ ꯀꯩꯅꯣꯝ ꯄꯛꯑꯦ ꯑꯝꯇ ꯂꯧꯊꯣꯛꯀꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯔꯨꯟꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯒꯦ ꯇꯧꯏ ꯑꯔꯨꯟ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯌꯥꯔꯅꯤ ꯑꯩ ꯂꯧꯊꯣꯛꯑꯒꯦ ꯂꯩꯁꯦꯝꯕꯤ ꯉꯛꯏ ꯁꯣꯝꯗ ꯄ꯭ꯔꯤꯟꯁꯤꯗꯤ ꯂꯩꯁꯦꯝꯕꯤꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯤꯟꯁꯤꯅ ꯕꯕꯥ ꯁꯤꯒꯤ ꯕꯦꯁꯄꯥ ꯀꯂꯔꯁꯦ ꯐꯖꯕ꯭ꯔꯣ ꯅꯪꯅꯕꯨ ꯄꯥꯝꯃꯕꯣ ꯄꯥꯝꯃꯦ ꯕꯥ ꯂꯩꯁꯦꯝꯕꯤꯅ ꯁꯣꯔꯤ ꯃꯁꯤꯃꯗꯤ ꯃꯤꯅ ꯂꯧꯈ꯭ꯔꯦ ꯃꯊꯪ ꯂꯥꯛꯄꯗ ꯑꯣꯏꯅ ꯑꯣ ꯑꯗꯨꯗꯤ ꯃꯊꯪꯗ ꯂꯧ ꯇꯥꯔꯦꯗꯅ ꯑꯉꯝꯕ ꯐꯣꯟ ꯑꯃ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯊꯣꯔꯛꯂꯣ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ
ꯄ꯭ꯔꯤꯟꯁꯤꯅ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯣ ꯀꯅꯥ ꯀꯅꯥ ꯂꯥꯛꯄ ꯑꯩ ꯊꯤꯟꯕꯤꯌꯨꯔꯣ ꯂꯩꯁꯦꯝꯕꯤ ꯉꯛꯅ ꯑꯔꯨꯟꯗ ꯌꯦꯡꯂꯒ ꯃꯊ꯭ꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯑꯉꯝꯕ ꯐꯣꯟꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯗꯣ ꯂꯣꯏꯗꯨꯅ ꯆꯪꯂꯛꯂꯒ ꯕꯦꯝꯃ ꯆꯠꯂꯁꯤꯔꯣ ꯂꯣꯏꯔꯦ ꯕꯥ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯄ꯭ꯔꯤꯟꯁꯤ ꯍꯥꯏꯅꯣꯛ ꯑꯃ ꯂꯣꯏꯅꯅ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯂꯥꯎꯔꯝꯃꯤ ꯇꯥꯃꯣ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯔꯨꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯍꯧꯏ ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯦ ꯃꯄꯥ ꯃꯆꯥꯗꯣ ꯑꯔꯨꯟꯒꯤ ꯉꯁꯤꯒꯤ ꯃꯥꯏꯊꯣꯡꯗꯣ ꯎꯕꯗ ꯇꯁꯦꯡꯅ ꯂꯩꯁꯦꯝꯕꯤꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯆꯤꯡꯅꯔꯒ ꯂꯩꯔꯦ ꯑꯔꯨꯟꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯂꯒ ꯂꯩ ꯑꯔꯨꯟꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯕꯣ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏ ꯅꯪ ꯗ꯭ꯔꯥꯏꯚꯔꯗ ꯐꯖꯅ ꯊꯤꯜꯍꯜꯂꯣꯀꯣ ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯦ ꯑꯔꯨꯟ ꯃꯥ ꯆꯠꯈꯤꯕꯒ ꯂꯩꯁꯦꯝꯕꯤ ꯋꯥꯈꯜꯗ ꯈꯜꯂꯛꯂꯦ ꯀꯔꯤꯅꯣ ꯁꯥꯔꯒꯤ ꯃꯑꯣꯡꯗꯨꯕ ꯅꯨꯄꯤꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯅꯒ ꯀꯣꯟꯁꯤꯜꯂꯒ ꯐꯣꯇꯣꯒ ꯀꯥꯞꯄꯤ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯦ ꯁꯥꯔꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣ ꯑꯩꯒ ꯃꯥꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕꯒꯤꯅꯣ ꯑꯩꯅ ꯁꯥꯔꯕꯨ ꯈꯝꯕꯜꯂꯤꯕ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯁꯤꯟꯃꯤꯅꯤꯀꯣ ꯃꯁꯤꯃꯗꯤ ꯃꯤꯗꯨꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯅꯤ ꯑꯩꯅ ꯊꯤꯡꯉꯨꯕꯒꯤ ꯍꯛ ꯂꯩꯇꯦꯗ ꯑꯩ ꯏꯊꯟꯇ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯖꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯄ꯭ꯔꯤꯟꯁꯤ ꯑꯃꯗꯤ ꯑꯔꯨꯟ ꯇꯞꯅ ꯇꯞꯅ ꯇꯣꯔꯣꯠ ꯈꯣꯟꯗꯥꯅꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯄ꯭ꯔꯤꯟꯁꯤꯅ ꯁꯣꯔꯨꯝꯗ ꯇꯣꯏꯅ ꯂꯥꯛꯄ ꯍꯧꯔꯤ ꯅꯣꯡꯃ ꯄ꯭ꯔꯤꯟꯁꯤꯅ ꯅꯣꯏ ꯁꯥꯔꯗꯤ ꯂꯩꯁꯦꯝꯕꯤꯅ ꯃꯥꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯌꯦ ꯀꯩ ꯍꯥꯏꯕꯤꯒꯗꯕ ꯄ꯭ꯔꯤꯟꯁꯤ ꯁꯛ ꯈꯔ ꯀꯥꯛꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯃꯥ ꯀꯔꯝ ꯀꯥꯟ ꯂꯥꯛꯅꯤ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦꯕꯣ ꯀꯔꯤ ꯊꯕꯛ ꯈꯨꯇꯧꯅꯣ ꯑꯣꯐꯤꯁ ꯑꯃꯒꯤ ꯁꯥꯔ ꯑꯃꯅ ꯂꯥꯛꯄ ꯃꯇꯝ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯕ ꯁꯦꯜ ꯈꯛꯀꯤ ꯇꯧꯔꯤꯕ ꯊꯕꯛꯂꯣ ꯄ꯭ꯔꯤꯟꯁꯤꯒꯤ ꯋꯥꯉꯥꯡꯗꯨꯗ ꯂꯩꯁꯦꯝꯕꯤ ꯄꯤꯡ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯁꯣꯝꯅ ꯉꯥꯡꯕꯤ ꯁꯛꯄꯤꯔꯤꯗꯨꯕꯣ ꯁꯣꯝꯁꯤꯕꯨ ꯑꯣꯐꯤꯁꯇꯒꯤ ꯀꯔꯤ ꯑꯣꯏꯕꯤꯔꯤꯒꯦ ꯇꯟꯖꯥꯗꯨꯗ ꯑꯔꯨꯟ ꯆꯪꯂꯛꯏ ꯀꯩꯗꯧꯅꯔꯦ ꯄ꯭ꯔꯤꯟꯁꯤ ꯀꯩꯗꯧꯔꯦ ꯄ꯭ꯔꯤꯟꯁꯤ ꯇꯧꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯁꯣꯔꯨꯝꯗ ꯂꯥꯛꯍꯟꯅꯤꯡꯗꯦ ꯑꯩꯕꯨ ꯁꯣꯔꯨꯝꯁꯤꯒꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦꯁꯨ ꯍꯪꯉꯤ ꯀꯁꯇꯃꯔ ꯑꯃꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯏꯆꯨ ꯇꯥꯗꯕꯤ ꯑꯣꯏꯔꯝꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯂꯩꯁꯦꯝꯕꯤꯁꯨ ꯁꯥꯎꯅ ꯉꯥꯡꯉꯛꯏ ꯏꯕꯦꯝꯃ ꯑꯉꯥꯡ ꯅꯤꯡꯉꯝꯕꯤ ꯅꯨꯃꯤꯠ ꯂꯩꯗꯧꯅ ꯑꯣꯟ ꯆꯥꯕꯤ ꯅꯪ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤꯅꯦ ꯅꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛ ꯁꯤꯟꯊꯔꯛꯀꯅꯤ ꯇꯥꯃꯣ ꯌꯦꯡꯉꯣ ꯁꯤꯕꯨ ꯁꯤ ꯅꯨꯄꯤꯁꯦ ꯂꯩꯔꯤꯉꯩ ꯃꯤ ꯑꯃꯇ ꯆꯪꯉꯛꯑꯔꯣই ꯃꯁꯤ ꯁꯤꯟꯗꯣꯛꯄꯤꯌꯨ ꯍꯟꯗꯛꯇꯤ ꯂꯩꯁꯦꯝꯕꯤꯗꯣ ꯁꯥꯎꯃꯟꯈꯤꯗꯅ ꯆꯟꯁꯟꯗꯨꯅ ꯄ꯭ꯔꯤꯟꯁꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯔꯨꯟ ꯈꯣꯟꯒꯠꯂꯞ ꯇꯧꯅ ꯂꯩꯁꯦꯝꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯂꯩꯔꯤꯁꯤ ꯅꯪ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯃꯁꯤꯕꯨ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯃꯐꯝꯂꯣ ꯁꯥꯔ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯁꯥꯔ CCTV ꯀꯦꯃꯦꯔꯥꯗꯗꯤ ꯑꯆꯨꯝ ꯑꯔꯥꯟꯗ ꯈꯪꯕꯤꯅꯤꯀꯣ ꯌꯥꯔꯦ ꯒꯦꯠ ꯑꯥꯎꯠ ꯂꯩꯁꯦꯝꯕꯤ ꯃꯄꯤ ꯇꯥꯔꯛꯂꯦ ꯑꯩꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯦꯗꯅ ꯂꯩꯁꯦꯝꯕꯤꯗꯣ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯃꯥꯏꯗꯣ ꯈꯨꯝꯗꯨꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯑꯔꯨꯟꯒꯤ ꯃꯇꯧꯗꯣ ꯀꯨꯕꯦꯔꯁꯨ ꯑꯆꯨꯝ ꯑꯔꯥꯟ ꯍꯥꯏꯕ ꯉꯝꯖꯗꯦ ꯄ꯭ꯔꯤꯟꯁꯤꯅ ꯇꯥꯃꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯀꯣꯛ ꯈꯔ ꯂꯩꯈꯠꯄ ꯃꯥꯜꯂꯦ ꯌꯥꯔꯦ ꯀꯩꯝ ꯈꯜꯂꯨꯔꯅꯨꯗ ꯑꯗꯣ ꯇꯥꯃꯣꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯌꯨ ꯑꯔꯨꯟ ꯉꯥꯏꯍꯥꯛ ꯎꯡꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯤꯝ ꯑꯃ ꯁꯤꯟꯗꯣꯛꯏ ꯃꯗꯨ ꯂꯣꯏꯔꯒ ꯄꯤꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯊꯕꯛꯀꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯅꯪ ꯃꯥꯏꯟ ꯇꯧꯕ꯭ꯔꯣ ꯇꯧꯗꯦꯗ ꯇꯥꯃꯣ ꯐꯔꯦ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦꯀꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯦ ꯄ꯭ꯔꯤꯟꯁꯤ ꯆꯠꯈ꯭ꯔꯕ ꯇꯨꯡ ꯑꯔꯨꯟ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯂꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯦ ꯀꯦꯃꯦꯔꯥꯗꯨ ꯆꯦꯛ ꯇꯧꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯒꯤ ꯃꯑꯣꯡꯗ ꯎꯔꯦ ꯑꯔꯨꯟꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯀꯅꯥꯗꯁꯨ ꯊꯣꯛꯂꯔꯣꯏ ꯂꯦꯞꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯑꯔꯨꯟ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯂꯩꯁꯦꯝꯕꯤꯗ ꯀꯣꯜ ꯇꯧꯔꯤ ꯂꯩꯁꯦꯝꯕꯤ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯔꯨꯟꯁꯨ ꯑꯃꯨꯛ ꯇꯧꯁꯜꯂꯤ ꯑꯗꯨꯕꯨ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯛꯇ꯭ꯔꯦ ꯈꯨꯗꯛꯇ ꯊꯣꯔꯛꯂꯒ ꯒꯥꯔꯤ ꯑꯃ ꯊꯧꯗꯣꯔꯛꯂꯦ ꯀꯅꯥꯝꯇ ꯀꯔꯤꯝꯇ ꯍꯪꯕ ꯅꯪꯍꯧꯗꯦ ꯑꯗꯨꯕꯨ ꯁꯨꯔꯖꯤꯠꯇꯤ ꯉꯁꯥꯏ ꯁꯣꯔꯨꯝꯗ ꯇꯧꯈꯤꯕꯗꯣ ꯈꯔꯗꯤ ꯈꯪꯉꯤ
ꯑꯗꯨꯕꯨ ꯑꯔꯨꯟꯅ ꯆꯠꯂꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯈꯪꯗꯦ꯫ ꯒꯣꯄꯥꯜꯅ ꯏꯕꯨꯡꯉꯣ ꯁꯔ ꯀꯗꯥꯏꯗꯅꯣ? ꯇꯥ ꯒꯣꯄꯥꯜ ꯀꯨꯏꯔꯣꯏ꯫ ꯏꯕꯨꯡꯉꯣ ꯁꯔ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯅꯤ꯫ ꯍꯣꯏ ꯑꯩꯒꯤ ꯔꯥꯏꯠꯄꯨꯗꯤ ꯂꯩꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯁꯔ ꯏꯊꯟꯇ ꯐꯨꯠ ꯆꯠꯄꯗꯣ ꯇꯧꯍꯟꯖꯅꯤꯡꯗꯦ꯫ ꯇꯥ ꯒꯣꯄꯥꯜ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅ, ꯆꯤꯡꯅꯕꯤꯒꯅꯨ, ꯀꯩꯁꯨ ꯀꯨꯏꯔꯣꯏ, ꯆꯠꯁꯤꯂꯥꯎ꯫ ꯑꯁꯨꯝꯅ ꯆꯤꯡꯁꯨ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯦ꯫ ꯒꯣꯄꯥꯜꯁꯨ ꯋꯥꯈꯜꯗ ꯈꯔ ꯍꯦꯟꯅ ꯇꯥꯖꯍꯧꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯑꯔꯨꯟ ꯂꯩꯁꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯈꯤꯕ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯂꯩꯁꯦꯝꯕꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯃꯦꯝꯆꯥ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯔꯣꯏ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯇꯨꯅ ꯊꯣꯔꯛꯂꯦ꯫ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯂꯥꯛꯏꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ꯫ ꯀꯩ ꯂꯩꯒꯦ ꯅꯪꯕꯣ ꯌꯥꯆꯪꯉꯛꯄꯁꯤꯗ? ꯅꯠꯇꯦ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯕ? ꯑꯔꯨꯟ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯑꯩ ꯇꯁꯦꯡꯅ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯩꯁꯦꯝꯕꯤꯅ ꯐꯠ ꯊꯠꯆꯤꯜꯂꯛꯂꯦ꯫ ꯍꯩꯃꯥ ꯁꯔ ꯀꯩ ꯂꯩꯕꯤꯔꯒꯦ? ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯁꯨ ꯌꯥꯕꯗꯨꯕꯨ ꯀꯥꯈꯠꯄꯤꯔꯛꯑꯣ꯫ ꯂꯩꯁꯦꯝꯕꯤꯗ ꯌꯥꯝꯅ ꯉꯛꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯤꯗꯤ ꯐꯝꯅꯕ ꯐꯤꯗꯥ ꯂꯧꯊꯣꯛꯄ ꯆꯪꯈ꯭ꯔꯦ꯫ ꯑꯔꯨꯟꯒꯤ ꯃꯤꯅꯣꯛꯇꯣ ꯎꯍꯧꯗ꯭ꯔꯦ꯫ ꯑꯩꯁꯦ ꯁꯣꯏꯈꯤꯕ, ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯁꯣꯏꯈꯤꯕꯅꯤ, ꯁꯥꯎꯅꯨ꯫ ꯃꯦꯝꯆꯥꯅ ꯀꯩꯅꯣꯅꯦ ꯅꯣꯏꯅ ꯉꯥꯡꯅꯔꯤ ꯃꯌꯥꯝꯗꯨꯕꯣ? ꯏꯃꯥꯗꯤ ꯚꯥꯞ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯗ꯫ ꯏꯃꯥ, ꯑꯔꯨꯟꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯩꯁꯦꯝꯕꯤꯅ ꯏꯃꯥ ꯉꯁꯥꯏ ꯑꯩꯁꯦ ꯁꯣꯔꯨꯝꯗꯒꯤ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯐꯣꯟꯗꯣ ꯑꯗꯨꯝ ꯂꯩꯍꯧꯔꯕ, ꯑꯗ ꯁꯔꯅ ꯃꯥꯅ ꯁꯣꯏꯕꯅꯤ, ꯁꯔꯅ ꯐꯤꯡꯕꯒꯤ ꯂꯩꯍꯧꯕꯅꯤ ꯍꯥꯏꯔꯤꯕ꯫ ꯍꯩꯃꯥ ꯅꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯊꯕꯛꯇꯣ ꯇꯧꯅꯦ, ꯍꯧꯖꯤꯛ ꯅꯣꯏ ꯃꯌꯥꯝ ꯆꯦꯛꯁꯤꯜꯂꯒꯗꯕꯅꯤꯀꯣ꯫ ꯂꯩꯁꯦꯝꯕꯤꯒꯤ ꯊꯃꯣꯏ ꯑꯃꯗꯤ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗ ꯑꯔꯨꯟꯗꯣ ꯂꯩꯁꯦꯝꯕꯤꯕꯨ ꯇꯁꯦꯡꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯎꯄꯥꯏꯗꯤ ꯂꯩꯖꯗꯦ꯫ ꯑꯔꯨꯟꯅ ꯑꯣ ꯑꯩ ꯀꯥꯎꯔꯦ, ꯐꯣꯟꯗꯣ ꯑꯩ ꯑꯃꯨꯛ ꯊꯤꯜꯂꯛꯑꯒꯦ꯫ ꯃꯦꯝꯆꯥꯅ ꯌꯥꯔꯦ ꯍꯌꯦꯡ ꯑꯗꯨꯝ ꯂꯧꯔꯣ, ꯑꯃꯨꯛ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯊꯦꯡꯉꯅꯤ꯫ ꯍꯣꯏ ꯁꯔ ꯊꯦꯡꯉꯅꯤ, ꯀꯣꯟꯅ ꯑꯗꯨꯝ꯫ ꯑꯔꯨꯟꯅ ꯐꯔꯦꯀꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯗꯨꯝ ꯂꯧꯔꯣ, ꯑꯗꯣ ꯉꯟꯅ ꯂꯥꯛꯑꯣ, ꯁꯣꯏꯕ ꯉꯥꯛꯅꯁꯤ꯫ ꯏꯃꯥ ꯑꯩꯈꯣই ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯑꯔꯨꯟꯗꯣ ꯂꯩꯁꯦꯝꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯄ ꯆꯪꯅꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯍꯤꯞꯂ ꯃꯇꯨꯡ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯁꯦꯜꯁꯦ ꯂꯧꯁꯜꯂꯣ, 50Kꯅꯤ, ꯍꯌꯦꯡ ꯅꯪꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞꯇꯒꯤ ꯀꯛꯑꯁꯤ꯫ ꯏꯃꯥ ꯁꯤꯅ ꯏꯃꯥꯒꯤ, ꯏꯆꯟ ꯁꯤꯅ ꯏꯆꯜꯒꯤ, ꯉꯁꯤꯒꯤꯗꯤ ꯄꯤꯔꯔꯣꯏ, ꯃꯥꯗꯤ ꯔꯤꯖꯥꯔꯕ ꯌꯥꯝ ꯂꯩꯖꯕꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯑꯦꯗꯚꯥꯏꯁ ꯑꯣꯏꯅ ꯄꯤꯔꯒꯦ꯫ ꯇꯥꯃꯣ ꯀꯣꯐꯤꯁꯦ꯫ ꯀꯔꯤ? ꯃꯈꯣꯏ ꯑꯅꯤ ꯇꯨꯁꯟꯃꯤꯟꯅꯈꯤꯕ ꯑꯃꯗꯤ ꯎꯆꯦꯛꯅ ꯇꯥꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯔꯨꯟ ꯑꯍꯤꯡꯗꯨ ꯇꯨꯝꯊꯣꯛ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯈꯨꯠꯇꯨꯕꯨ ꯌꯦꯡꯖꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯤ꯫ ꯑꯩꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯈꯨꯠ ꯅꯪꯅꯅꯤꯀꯣ, ꯂꯥꯟꯖꯗ꯭ꯔꯕꯤ ꯃꯥꯒꯤ ꯈꯖꯥꯏꯗ꯫ ꯑꯩꯅ ꯃꯥꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯃꯥꯅ ꯑꯩꯕꯨ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯑꯁꯨꯝꯅ ꯌꯥꯎꯍꯟꯗꯨꯅ ꯇꯨꯝꯃꯨ ꯌꯥꯗꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯁꯣꯝꯗ ꯑꯔꯨꯟ ꯂꯩꯁꯦꯝꯕꯤꯕꯨ ꯂꯧꯕ ꯆꯠꯅꯕ ꯗ꯭ꯔꯥꯏꯚꯔꯗ ꯍꯥꯏꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯁꯦꯝꯕꯤꯗꯤ ꯃꯊꯟꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯔꯨꯟꯗꯤ ꯈꯔꯗꯤ ꯀꯣꯏꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯅꯪ ꯍꯥꯟꯅ ꯂꯥꯛꯑꯕꯣ? ꯍꯣꯏ ꯁꯔ, ꯉꯁꯤꯁꯦ ꯑꯗꯨꯝ ꯊꯕꯛ ꯈꯔ ꯀꯣꯝꯕꯗꯨꯗ ꯉꯟꯅ ꯑꯗꯨꯝ ꯂꯥꯛꯑꯕ꯫ ꯂꯩꯁꯦꯝꯕꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯐꯝꯐꯝꯗꯨ ꯇꯝꯅ ꯆꯪꯈꯤ꯫ ꯑꯔꯨꯟꯗꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ, ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯃꯥꯒꯤ ꯃꯑꯣꯡꯁꯤꯕꯨ ꯑꯩꯕꯨ ꯁꯥꯎꯔꯤ ꯖꯥꯠꯂꯥ? ꯑꯩꯕꯨ ꯊꯦꯝꯃꯨꯁꯤꯔꯥ? ꯑꯃꯨꯛꯁꯨ ꯃꯣꯃꯣ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ, ꯑꯩꯅ ꯉꯁꯤꯀꯣ I love you ꯀꯣ ꯍꯥꯏꯖꯟꯅꯤ꯫ ꯑꯁꯤ ꯁꯣꯜꯂꯝꯂꯒ ꯑꯔꯨꯟ ꯂꯩꯁꯦꯝꯕꯤꯒꯤ ꯀꯥ ꯇꯝꯅ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯃꯈꯨꯠ ꯍꯨꯝꯂꯒ ꯆꯪꯂꯛꯏ꯫ ꯁꯣꯝꯗ ꯂꯩꯁꯦꯝꯕꯤꯗꯣ ꯅꯣꯛꯇꯨꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯌꯥꯏꯌꯦ, ꯇꯥꯃꯣꯅ ꯊꯣꯛꯂꯛꯄꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ꯫ ꯃꯣꯟꯗꯥꯅ ꯅꯨꯡꯉꯥꯏꯅ ꯆꯪꯖꯔꯛꯄꯗꯣ ꯂꯩꯁꯦꯝꯕꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯁꯥꯔꯝꯂꯤꯕ ꯋꯥꯔꯤꯗꯨꯗ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯏ ꯅꯠꯇꯤꯌꯦ ꯇꯥꯃꯣ, ꯑꯩꯁꯦ ꯉꯔꯥꯡꯗꯣ ꯐꯣꯟꯁꯦ ꯑꯗꯨꯝ ꯀꯥꯎꯗꯅ ꯁꯣꯔꯨꯝꯗ ꯊꯝꯃꯝꯃꯕ, ꯀꯨꯏꯗ꯭ꯔꯤꯌꯦ ꯄꯥꯏꯖꯕ, ꯑꯗꯨꯒꯗꯤ ꯇꯥꯃꯣꯒꯤꯁꯨ ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯃꯤ,
ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯔꯨꯝ ꯃꯄꯨꯒꯤ ꯁꯔꯒꯤꯁꯨ ꯂꯩꯁꯦꯝꯕꯤ ꯑꯔꯨꯟ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯊꯝꯃꯒꯦ ꯃꯤ ꯈꯔ ꯂꯥꯛꯑꯕ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯖꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯀꯛꯊꯠꯂꯤ ꯑꯔꯨꯟꯅ ꯑꯩ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤ ꯁꯣꯔꯨꯝꯁꯤꯗ ꯂꯥꯛꯄ ꯉꯝꯃꯣꯏꯗꯧꯔꯦ ꯑꯗꯨꯅ ꯅꯣꯏꯅ ꯈꯔ ꯐꯅꯕ ꯌꯦꯡꯁꯤꯜꯂꯣ ꯍꯣꯏ ꯁꯥꯔ ꯐꯔꯦ ꯅꯊꯧ ꯇꯧꯖꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯦꯝꯕꯤ ꯇꯁꯦꯡꯅ ꯑꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯃꯥꯒꯤ ꯃꯑꯣꯡꯁꯤꯕꯣ ꯃꯥꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯁꯣꯔꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯐꯔꯦ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯂꯧꯔꯨꯕ ꯁꯦꯜ ꯈꯔꯁꯦ ꯁꯤꯡꯗꯣꯛꯂꯝꯃꯒ ꯑꯩ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒꯦ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯔꯨꯟꯗꯣ ꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯇꯔꯪ ꯇꯔꯪ ꯉꯥꯜꯂꯤꯕ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤꯕ ꯅꯤꯡꯊꯧ ꯇꯨꯔꯦꯜꯅꯤ ꯍꯥꯏꯅꯔꯤꯕ ꯊꯋꯥꯟꯃꯤꯆꯥꯛ 8 ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥꯈꯜ ꯈꯜꯂꯤ ꯅꯪꯅ ꯕꯕꯥ ꯅꯪꯅ ꯏꯃꯥ ꯅꯪꯅ ꯄꯨꯄꯨ ꯅꯪꯅ ꯕꯣꯕꯣ ꯅꯪꯕꯨꯅ ꯅꯅꯥꯎ ꯅꯪꯅ ꯆꯦꯆꯦ ꯑꯗꯨꯒ ꯅꯪꯅ ꯃꯨꯀꯥꯕꯂꯥ ꯅꯈꯣꯏ ꯃꯌꯥꯝ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯃꯇꯝ ꯈꯔ ꯆꯪꯖꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯇꯟꯖꯥꯗꯨꯗ ꯒꯣꯄꯥꯜꯅ ꯏꯕꯨꯡꯉꯣ ꯁꯥꯔ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯑꯔꯨꯟ ꯃꯄꯤꯗ ꯇꯩꯊꯣꯛꯂꯒ ꯇꯥ ꯒꯣꯄꯥꯜ ꯇꯨꯝꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯣꯏ ꯏꯕꯨꯡꯉꯣ ꯁꯥꯔ ꯏꯕꯨꯡꯉꯣꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯇꯥꯟꯅꯖꯅꯤꯡꯗꯅ ꯀꯔꯤ ꯋꯥꯐꯝꯅꯣ ꯇꯥ ꯒꯣꯄꯥꯜ ꯏꯕꯨꯡꯉꯣꯗꯨ ꯗꯦꯜꯂꯤꯗꯒꯤ ꯂꯥꯛꯏ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯀꯝꯗꯧꯕ ꯇꯥ ꯒꯣꯄꯥꯜ ꯑꯩ ꯈꯔ ꯆꯠꯂꯨꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯑꯃꯨꯛ ꯆꯠꯇꯅꯕ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯛꯂꯒꯦ ꯒꯣꯄꯥꯜ ꯉꯛꯅ ꯀꯝꯗꯧꯅ ꯇꯥ ꯒꯣꯄꯥꯜ ꯑꯩꯗꯤ ꯊꯕꯛꯁꯦ ꯄꯣꯕ ꯄꯣꯊꯥꯅꯤꯡꯂꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒ ꯇꯧꯔꯛꯄꯒ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯊꯤꯔꯔꯣꯏꯗ꯭ꯔꯥ ꯇꯥ ꯒꯣꯄꯥꯜ ꯑꯩ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯃꯨꯛ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯈꯪꯍꯟꯍꯜꯂꯤ ꯑꯩꯅ ꯃꯣꯏꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯃꯨꯀꯥꯕꯂꯥꯁꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯒꯣꯄꯥꯜ ꯃꯨꯀꯥꯕꯂꯥ ꯄꯜꯂꯛꯄꯗ ꯃꯊꯃꯣꯏꯗꯣ ꯄꯨꯕ ꯉꯝꯃꯛꯇ꯭ꯔꯦ ꯅꯣꯛꯃꯤ ꯇꯧꯕ ꯁꯝꯖꯔꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯃꯤꯅꯣꯛꯅ ꯀꯧꯔꯛꯂꯤꯕꯣꯏ ꯇꯥꯔꯤ ꯃꯨꯀꯥꯕꯂꯥꯅ ꯇꯥ ꯒꯣꯄꯥꯜ ꯀꯩꯅꯣ ꯄꯥꯈꯪ ꯀꯨꯏꯅ ꯑꯣꯏꯔꯛꯄꯩꯔꯣ ꯊꯦꯡꯗꯨ ꯆꯣꯏꯔ ꯃꯥꯜꯂꯦꯅꯦ ꯒꯣꯄꯥꯜ ꯀꯞꯂꯒ ꯇꯁꯦꯡꯅ ꯏꯅꯥꯎꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯅꯌꯥꯝꯕ ꯇꯁꯦꯡꯅ ꯄꯦꯟꯗꯦ ꯑꯔꯨꯟ ꯒꯣꯄꯥꯜꯒꯤ ꯃꯃꯤꯠꯇꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯔꯛꯂꯤꯕ ꯄꯤꯗꯣ ꯎꯕꯗ ꯊꯃꯣꯏꯗꯣ ꯇꯁꯦꯡꯅ ꯆꯥꯛꯂꯤ ꯊꯃꯣꯏꯗ ꯁꯤꯡꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯨꯀꯥꯕꯂꯥꯕꯨ ꯍꯥꯠꯄ ꯃꯤꯁꯛꯇꯣ ꯇꯥ ꯒꯣꯄꯥꯜꯗ ꯍꯤꯡꯅ ꯁꯤꯟꯅꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯏꯄꯥ ꯏꯄꯨ ꯅꯣꯔꯣꯛ ꯇꯥꯁꯅꯨ ꯑꯩꯁꯨ ꯈꯪꯉꯤ ꯏꯕꯨꯡꯉꯣ ꯁꯥꯔ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃ ꯏꯁꯣꯔ ꯃꯥꯒꯤ ꯂꯤꯂꯥ ꯀꯩꯗꯧꯉꯩ ꯂꯣꯏꯒꯕ ꯑꯔꯨꯟ ꯃꯤꯅꯝꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯦ ꯑꯔꯨꯟꯅ ꯇꯥ ꯒꯣꯄꯥꯜ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩ ꯀꯩꯁꯨ ꯋꯥꯗꯦ ꯑꯩꯁꯦ ꯅꯨꯄꯥꯅꯤ ꯉꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅꯤ ꯑꯋꯥꯕ ꯍꯥꯏꯕꯁꯦ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯀꯅꯥ ꯑꯃꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯤ ꯀꯅꯥ ꯑꯃꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ ꯑꯗꯨꯕꯨ ꯃꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯉꯁꯤ ꯋꯥꯔꯤꯕ ꯀꯅꯥ ꯑꯃꯅ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯁꯥꯔ ꯅꯪ ꯏꯕꯦꯝꯃ ꯂꯩꯁꯦꯝꯕꯤꯕꯨꯗꯤ ꯃꯤꯔꯥꯏꯕꯤꯒꯅꯨꯀꯣ ꯐꯔꯦ ꯑꯩꯁꯨ ꯄꯣꯊꯥꯔꯨꯔꯒꯦ ꯁꯥꯔꯁꯨ ꯄꯣꯊꯥꯕꯤꯔꯣ ꯊꯦꯡꯈꯤꯒꯅꯤ ꯐꯅꯤ ꯇꯥ ꯒꯣꯄꯥꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯔꯨꯟ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯃꯥꯏꯈꯨꯝ ꯑꯃꯒꯤ ꯃꯊꯛꯇ ꯃꯥꯏꯈꯨꯝ ꯑꯃ ꯎꯞꯂꯕꯅꯤ ꯄꯨꯝꯅꯃꯛꯁꯦ ꯂꯃꯟ ꯃꯥꯒꯤꯗꯃꯛꯅꯤ ꯃꯈꯣꯏꯒꯤꯗꯃꯛ ꯑꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯔꯨꯟ ꯆꯪꯈ꯭ꯔꯦ ꯇꯨꯝꯕ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯔꯨꯟ ꯃꯥꯒꯤ ꯆꯠꯀꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯃꯁꯥ ꯃꯊꯟꯇ ꯀꯥꯗ ꯐꯝꯂꯒ ꯃꯥꯒꯤ ꯄ꯭ꯂꯥꯟꯗꯣ ꯍꯧꯅꯕꯒꯤ ꯄꯣꯔꯝ ꯌꯥꯠꯄ ꯍꯧꯔꯛꯂꯦ ꯁꯣꯔꯨꯝꯗ ꯂꯩꯁꯦꯝꯕꯤꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ ꯑꯩꯒꯤ ꯊꯕꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯁꯣꯔꯨꯝꯁꯤꯃ ꯅꯪꯒꯤ ꯈꯨꯠꯇ ꯗꯥꯏꯔꯦꯛ ꯁꯤꯟꯅꯕ ꯄꯥꯝꯃꯤ ꯁꯥꯔ ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯂꯩꯁꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯔꯨꯟꯗꯨ ꯁꯨꯛꯇꯣꯛꯂꯒ ꯍꯥꯏꯔꯛꯏ ꯀꯩꯒꯤ ꯁꯥꯔ ꯑꯩꯈꯣꯏ ꯅꯥꯎꯗꯣ ꯊꯕꯛ ꯈꯜꯂꯤ ꯃꯥ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯅꯤ ꯍꯥ ꯏꯆꯜꯕꯨ ꯀꯩ ꯊꯕꯛꯅꯣ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯗ
ꯑꯗꯨꯕꯨ ꯀꯩ ꯊꯕꯛꯅꯣꯕ? SIꯅꯤ. Oh, very good. ꯑꯗꯣ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯑꯩ ꯈꯔ ꯋꯥꯔꯝꯒꯦ ꯇꯧꯏꯀꯣ. ꯁꯔꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝꯁꯨ ꯄꯥꯛ ꯐꯪꯖꯗꯕꯗꯨꯗ ꯂꯩꯁꯦꯝꯕꯤ ꯍꯥꯟꯅꯒꯨꯝꯅ ꯇꯞꯅ ꯇꯞꯅ ꯉꯥꯡꯕ ꯍꯧꯈ꯭ꯔꯦ. ꯈꯔ ꯀꯨꯏꯅ ꯆꯠꯄ ꯍꯧꯔꯛꯂꯦ. ꯇꯥꯟꯖꯥꯗꯨꯗ ꯄ꯭ꯔꯤꯟꯁꯤꯅ ꯇꯥꯃꯣ, ꯄ꯭ꯔꯤꯟꯁꯤꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩ ꯂꯩꯔꯦ ꯃꯥ? ꯃꯨꯠꯀ ꯂꯣꯏ ꯍꯜꯂꯦ. ꯎꯅꯤꯡꯗꯕ ꯃꯤ ꯂꯩꯔꯝꯃꯤ. ꯙꯥꯎ ꯌꯥꯔꯔꯣꯏ. ꯂꯩꯁꯦꯝꯕꯤ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯉꯝꯗꯦ, ꯇꯨꯃꯤꯟ ꯂꯩ. ꯄ꯭ꯔꯤꯟꯁꯤ ꯈꯔ ꯆꯪꯁꯤꯜꯂꯛꯂꯒ ꯑꯔꯨꯟꯗ ꯑꯣꯏꯅꯅ ꯐꯣꯟꯗꯨꯕꯨ ꯀꯩꯅꯣ ꯁꯨꯄꯥꯏ ꯄꯥꯏꯗ꯭ꯔꯤꯗꯨꯕꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯗꯣ ꯑꯩꯗꯤ ꯊꯨꯒꯥꯏꯈ꯭ꯔꯣ. ꯑꯗꯨꯏꯔꯣ? ꯁꯪꯗꯕꯩꯅꯦ ꯁꯥꯎꯅꯨ. ꯂꯩꯁꯦꯝꯕꯤꯅ ꯁꯔ ꯀꯩꯅꯣꯝꯇ. ꯀꯩꯗꯧꯔꯦ? ꯂꯩꯁꯦꯝꯕꯤ ꯃꯥꯒꯤ ꯕꯦꯒꯇꯨꯗꯒꯤ ꯂꯨꯄꯥ 50,000 ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯛꯂꯤ. ꯁꯦ ꯁꯔ. ꯁꯤ ꯀꯩꯒꯤ ꯁꯦꯜꯅꯣ? ꯇꯥꯃꯣꯅ ꯁꯤꯂꯣꯡꯗ ꯂꯥꯛꯄꯗ ꯄꯤꯔꯝꯕꯗꯨꯅꯤ. ꯑꯗꯨꯗꯤ ꯑꯩꯅ ꯊꯃꯣꯏꯁꯤꯡꯅ ꯏꯆꯜꯒꯤꯗꯃꯛ ꯄꯥꯡꯈ꯭ꯔꯕ ꯁꯦꯜꯅꯤ. ꯍꯥꯞꯆꯤꯜꯂꯣ. ꯂꯩꯁꯦꯝꯕꯤ ꯑꯔꯨꯟꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯄꯥꯏ, ꯑꯗꯨꯒ ꯁꯦꯜꯗꯨ ꯄꯤꯔꯛꯏ. ꯁꯔ, ꯁꯦꯜꯁꯨ ꯂꯧꯁꯟꯕꯤꯌꯨ. ꯇꯥꯟꯖꯥꯗꯨꯗ ꯄ꯭ꯔꯤꯟꯁꯤꯅ ꯁꯦꯜꯗꯨ ꯇꯥꯞ ꯆꯈꯥꯏꯔꯒ ꯂꯪꯊꯣꯛꯏ. ꯂꯨꯄꯥ 60,000 ꯈꯛꯀꯤꯕꯣ? ꯁꯤ ꯍꯥꯏꯔꯒ ꯑꯔꯨꯟꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯏ. ꯂꯩꯁꯦꯝꯕꯤ ꯀꯔꯣꯝꯗꯒꯤ ꯃꯤꯍꯨꯟꯅꯣ ꯈꯪꯍꯧꯗ꯭ꯔꯦ. ꯄ꯭ꯔꯤꯟꯁꯤꯕꯨ ꯇꯥꯞ ꯐꯥꯏ, ꯑꯗꯨꯒ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯑꯣꯟꯍꯟꯗꯨꯅ ꯊꯥꯏ. ꯅꯪꯒꯨꯝꯕꯤ, ꯀꯩꯁꯨ ꯂꯩꯇꯕꯤ ꯉꯈꯥ. ꯅꯪꯒꯨꯝꯕꯅꯁꯨ ꯁꯦꯜꯁꯦ ꯍꯦꯛꯇ ꯂꯪꯊꯣꯛꯄ ꯅꯠꯇꯤꯛꯂꯣ? ꯁꯦꯜꯁꯦ ꯑꯃꯃꯝꯇ ꯊꯨꯅ ꯈꯨꯡꯒꯠꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯀꯗꯕꯅꯤ. ꯂꯩꯁꯦꯝꯒꯤ ꯃꯇꯧꯗ ꯑꯔꯨꯟꯗꯤ ꯇꯨꯃꯤꯟꯅ ꯉꯛꯇꯨꯅ ꯂꯩꯈ꯭ꯔꯦ. ꯄ꯭ꯔꯤꯟꯁꯤ ꯃꯈꯨꯠꯇꯨꯅ ꯃꯁꯝꯗꯨ ꯇꯥꯞ ꯂꯥꯝꯂꯛꯏ, ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯤꯅ ꯊꯨꯅ ꯌꯥꯡꯅ ꯃꯈꯨꯠꯇꯨ ꯂꯩꯊꯠꯂꯤ. ꯅꯣꯏꯒꯨꯝꯕ ꯐꯨꯔꯥ ꯗꯣꯂꯥꯟꯗ ꯍꯧꯔꯛꯄ, ꯃꯣꯝꯄꯥꯛ ꯃꯅꯨꯡꯗ ꯆꯥꯎꯔꯛꯄ, ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯂꯥꯏꯁꯨ ꯈꯪꯗꯕ, ꯊꯛꯁꯤ ꯈꯥꯁꯤ ꯕꯦꯕꯥꯔ ꯅꯤꯇꯤ ꯅꯤꯌꯝꯁꯨ ꯅꯥꯏꯗꯕ ꯅꯣꯏꯁꯦ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯄꯔꯥ ꯇꯝꯂꯛꯈꯤꯅꯤ. ꯁꯦꯜꯁꯦ ꯑꯃꯃꯝꯇ ꯊꯨꯅ ꯈꯨꯜꯂꯨ. ꯑꯁꯨꯝꯅ ꯁꯦꯜꯁꯤꯡꯗꯨ ꯈꯨꯜꯍꯜꯂꯤ, ꯑꯗꯨꯒ ꯃꯥꯅ ꯂꯧꯏ. ꯂꯩꯁꯦꯝꯕꯤꯅ ꯁꯔ, ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ. ꯁꯣꯔꯨꯝꯁꯤꯗ ꯂꯥꯛꯄ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯃꯇꯝ ꯈꯔ ꯑꯩꯅ ꯌꯦꯠꯈ꯭ꯔꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯦꯜꯗꯨ ꯑꯔꯨꯟꯗ ꯄꯤꯁꯜꯂꯝꯃꯒ ꯂꯩꯁꯦꯝꯕꯤꯗꯨ ꯆꯠꯈ꯭ꯔꯦ. ꯄ꯭ꯔꯤꯟꯁꯤ ꯀꯛꯉꯥꯝ ꯇꯧꯔꯒ ꯇꯥꯃꯣ, ꯀꯩꯅꯣ ꯇꯥꯃꯣꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯗꯨꯕꯣ? ꯌꯦꯡ ꯂꯩꯃꯤ. ꯏꯆꯨ ꯇꯥꯗꯕꯤ ꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯇꯞꯇꯥꯏ ꯐꯨꯕꯤꯔꯒ. ꯑꯁꯨꯝꯅ ꯀꯞꯄꯒ ꯂꯩꯈꯤ. ꯅꯪꯅ ꯃꯤꯒꯤ ꯁꯦꯜꯗꯨ ꯂꯪꯈꯥꯏꯔꯨꯔꯒ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯃꯥꯅꯕꯤꯅꯤ. ꯑꯩꯅ ꯀꯔꯝ ꯐꯨꯔꯨꯅꯤ? ꯌꯥꯔꯦ ꯈꯪꯉꯦ. ꯑꯩꯉꯣꯟꯗ ꯀꯧꯒ ꯑꯝꯇ ꯇꯧꯕꯤꯔꯛꯑꯅꯨ. ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ. ꯑꯔꯨꯟ ꯋꯥꯈꯜꯗ ꯈꯜꯂꯤ, ꯉꯁꯤꯒꯤ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯁꯦꯝꯕꯤꯕꯨ ꯇꯥꯟꯅꯒꯦ ꯇꯧꯏ. ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ, ꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦ. ꯄ꯭ꯂꯥꯟꯁꯦ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯈꯤꯕ ꯇꯥꯏ.